ꯀꯔꯤꯒꯨꯝꯕ US ꯂꯥꯟꯃꯤ ꯂꯥꯛꯇꯨꯅ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯀꯥꯞꯀꯗꯕꯅꯤ ꯋꯥꯍꯪꯅ ꯀꯣꯟꯅ ꯍꯪꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯄꯤꯈꯤꯕ ꯑꯀꯟꯕ ꯌꯥꯊꯪꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ USA ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗꯒꯤ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯔꯨꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯌꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯑꯄꯔꯥꯏꯖꯤꯡ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯈꯤꯕ꯫ ꯄꯣꯠꯆꯩ ꯇꯥꯡꯈꯠꯂꯛꯄ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯄ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯈꯤꯕ ꯏꯍꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯕꯨ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯧꯒꯠꯅꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯃꯤꯡꯗ ꯁꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ USꯅ ꯂꯤꯗ ꯇꯧꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ USꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 50% ꯇꯦꯔꯤꯐ ꯊꯝꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ EU ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯛꯄ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯔꯤꯐ ꯑꯁꯤꯒꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯊꯝꯐꯝ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯁꯨ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯟꯃꯥꯔꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯑꯥꯏꯂꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ USꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯥꯔꯕ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯦꯕꯗꯛ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ 2026ꯒꯤ ꯑꯣꯏꯕ ꯆꯍꯤ ꯑꯁꯤ ꯍꯧꯔꯛꯄꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯟꯁꯟ ꯑꯃꯒ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯖꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯦꯇꯦꯛ ꯑꯃꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯖꯥꯔꯚ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯐꯪꯂꯝꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯗꯣ ꯐ꯭ꯂꯤꯠꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ USA ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯀꯟꯕ ꯌꯥꯊꯪ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ USꯀꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯊꯤꯡꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯦꯟꯇꯤ US ꯑꯣꯏꯕ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯂꯩꯉꯥꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯅꯧꯕ ꯔꯦꯖꯤꯝ ꯑꯃ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯎꯔꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤ 2025 ꯂꯣꯏꯁꯤꯜꯂꯛꯄ ꯗꯤꯁꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯣꯏꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯉꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯌꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯍꯤꯡꯕꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯇꯥꯡꯕꯒꯤ ꯑꯣꯏꯕ
issue kaya ama amasung makal makha kaya ki oiba problemsing asina ngasi Iran hairiba country asida yomduna leiribani masina maram oiduna hauzik dead to Khamenei haibagi oiba slogan amaga loinana lakiba Ehou asida aduki matik yamna chawraba miyamsing gi oiba pendaba asi thamoi nungdagi asengba saktam adu uba fangki hairiba Ehou asibu namchanabagidamagta leiriba hauzik Iran gi oiba lengaki maikeri aduki matik yamlaba miyoising tamthina hatpagi oiba thaudoksing aikoina uba fangli matang asida amuk geopolitical gi oiba angle amada laklaga USA hairiba malem asigi protector ni super power ni hairiba country asigi maikeri gi Iran gi oina leiriba regime asi hauzik lakliba Ehou asigi manungda laktho hangmabagidamagti yamna kanba khongthak amakak laukhatki aduba USA gi maikeri gi hauzik Iran gi oina leiriba regime asibu hongdoknabagidamagta honakiba khongthang adu protest asigi manungda maipakpa ngamhaudrae US President Donald Trump ki maikeri gi Ehou roising asibu karigumba violent oiba mong amakakta crackdown tauba asi leptaba taragadi lock and loaded oire achuba matamda attack chathagani haibiki oiba wafum fawba phongdokiba taragasu ngasi fawba ground dadi karigumba action amatadi uba fangdana lakli Iran gi oina lakhiba Ehou aduda USA gi maikeri gi makoi gi oiba interest adu fangnabagidamagta honabada yamna chawna mai pakhidabagi oiba maram khara hauzik expert kya amagi maikeri gi phongdoknari makoising aduki manungda ihan hanbo oina hauzik USA gi maikeri gi China hairiba country asiga nauna lakliba tension asi yengduna US gi oiba maru oiba warship sing asi South China Sea amasung China ga nangduna leiriba mafumsing asida thajinduna thamkiban ikhang khangawdana Iran gi oina lakliba Ehou sing asigi manungda USA gi oiba warship amata West Asia gi oina leiriba mafumsing asida leitabana maram oiduna Iran da strike chathabang ngamkidabani haibagi oiba wafum asidi hauji asi Iran hairiba country asi oina leiriba lengaki maikeri yamna tamthiba crackdown ama chathakraba matungda protest asi loire haiduna leiri adubu USA gi maikeri makoi gi oiba warship asi hauji Iran tapna thajilakli masina maram oiduna conflict asi mapung fana loidri makha tana chatharakpa yari haibagi oiba wafumsing asi expert kya amagi maikeri adumak thamnari Matang asina hauzik malem asigi oina leiriba digital era gi oiba matam asida country ama hekta da yamna chawba Ehou ama lakpa matamda miyam gi oiba voice namthanabagidamagta internet suspend tawbagi oiba kauthang asi adumak thengnari hauzik sonareba Russia amasung Ukraine gi lanfam asida Russia gi maikeri Ukraine gi internet asi kaktalaba matungda lanfam asi mai paknabagidamagta yamna kanna chathaba lalong aikoina uki adubu Elon Musk ki oina puthoraki USA ki maikeri gi provide tawkiba Starlink ki oiba internet service asina maram oiduna ngasi fawda Russia gi oiba lalong adu mai pakpa ngamandana lakibani hauji Iran hairiba country asigi oina lakiba Ehou sing asidasu miyam gi oiba voicing adu uthoknabagidamagta Iran lengaki maikeri gi internet suspend tawkiba adubu internet provide tawnabagidamakta honakiba Starlink gi oiba internet provide tawnabagi oiba service adusu yamna chawna mai pakidaba amaka uki mathangdana Trump ki maikeri gi Venezuela gi belenga lo thukraba matungda Iran da anobo regime ama lakhanabagidamag thonakraba matung asida US ki oina leiriba national security gi damaktani haiduna Denmark ki saruk ama oiriba Greenland hairiba island asibu lokshinabagidamag thonarakliba khongthang asini masina maram oiduna NATO hairiba aduki mati yamna mapangal kanmani hairiba military alliance asida yamna chawba crack ama khak uba fangki US amasung ally ni haiduna leiriba Europe ki oina leiriba country sing asiga US ki yamna chawba singnaba kaya ama uki NATO hairiba military alliance asigi matungina karigumba NATO gi member oiba country amada atopa country amana attack tawba taragadi hairiba country adu mateng pangnabagidamagta lemhoriba NATO country sing asina lakadabani haibagi oiba wafum ama leiribani adubu hauji US President Donald Trump ki maikeri gi Greenland hairiba mafam asida US ki oiba military base amasung makoi oiba landmishing leijaba taragasu Greenland hairiba mafam asi US ki oiba state ama oidaba na maram oiduna Greenland da karigumba threat ama lakpa matamda mateng tawba ngamloi haiba wafum ama khak phungdoki Masina maram oiduna matam kuinadagi yamna kanna miyo kyamagi maikeri gi kinarakliba NATO gi oina leiriba framework asibu USA gi maikeri gi phungdorakliba wafum asina cheda khaktamak leiba karigumba matho amata tawdaba rulesing oirabra haibagi oiba yamna chawba wangsing hangnarakhi Masidi hena tamchirakliba si USA gi maikeri gi Greenland hairiba mafam asida China amasung Russia gi maikeri gi lakshin kigadawre maram aduna USA gi oiba national security gi damakta yingsinduna makoina lakshin gadawribani haiba wafam asida Kariguma Denmark hairiba country asina yaraktaba taragadi USA ki maikeri forcefully haibadi military gi oiba invasion ama chatharakna landfam ama songnaduna lakshin mafawba yai haibagi oiba wafum amaka khongdokhi Masidagidi NATO hairiba organization asigi manungda oiriba country sing asigi marakta yamna chawba conflict ama kaklaki Europe ama US gi oiba aduki mat yamna tamthiraba conflict ama uba fangki
ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯏꯁꯝ ꯁꯝꯅ ꯏꯌꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯗꯦꯟꯃꯥꯔꯛꯀꯤ ꯃꯇꯦꯡꯗ ꯒ꯭ꯔꯤꯟꯂꯦꯟ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯨꯅ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯌꯨ ꯑꯦꯁ ꯂꯥꯟꯃꯤ ꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯠꯂꯤꯕ ꯑꯁꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯌꯨ ꯑꯦꯁ ꯑꯦ ꯑꯁꯤ ꯆꯞ ꯆꯥꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯦꯇꯣ ꯈꯥꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯐꯥꯎꯕ ꯂꯧꯈꯠꯂꯛꯄ ꯇꯥꯔꯒꯁꯨ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯗꯦꯟꯃꯥꯔꯛꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯤ ꯃꯗꯨꯗꯤ ꯗꯦꯟꯃꯥꯔꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯖꯤꯛ ꯒ꯭ꯔꯤꯟꯂꯦꯟꯗ ꯊꯥꯖꯤꯟꯗꯨꯅ ꯌꯨ ꯑꯦꯁ ꯂꯥꯟꯃꯤꯁꯤꯡ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯌꯨ ꯑꯦꯁ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯀꯥꯞꯄꯨ ꯀꯣꯟꯅ ꯋꯥꯍꯪ ꯍꯪꯉꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯁꯤ ꯐꯥꯎꯕ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯤꯟꯂꯦꯟ ꯂꯧꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤ ꯍꯟꯊꯔꯛꯄꯒꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯝꯊꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯕꯕꯨ ꯋꯥꯔꯜड ꯏꯀꯣꯅꯣꯃꯤꯛ ꯐꯣꯔꯝꯒꯤ ꯑꯣꯏꯅ ꯗꯥꯚꯣꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯝꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯎꯕ ꯐꯪꯂꯤ ꯑꯗꯨꯕꯨ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯨꯛꯅꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯑꯃꯈꯛ ꯎꯠꯂꯛꯂꯤ ꯃꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯗꯨꯅ ꯂꯥꯛꯄ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯑꯁꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯄ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯂꯩꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯒꯗꯕꯅꯤ ꯏꯟꯗꯤꯌꯥꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨ ꯑꯦꯁ ꯑꯦꯒ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯃꯨꯛꯅꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯍꯦꯛ ꯂꯥꯛꯄꯒ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯝꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯔꯛꯄ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯉꯛꯄ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯦꯅ ꯌꯨꯔꯣꯞꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯃꯇꯦꯡ ꯆꯣꯛꯁꯤꯟꯖꯕꯅꯤ ꯃꯁꯥꯒꯤ ꯃꯊꯛꯇ ꯃꯁꯥꯅ ꯂꯥꯟ ꯇꯥꯖꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯛꯄ ꯑꯁꯤꯗ ꯔꯁꯤꯌꯥ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯄꯣꯀ꯭ꯔꯦꯁꯤ ꯑꯃ ꯑꯣꯏꯅ ꯎ